India na Manipur thugai yaro haibana singbo kholau kia lauduna kokomi ga loinana miyamna Khongjang sangsangkhrei Naga gi chingkhong singyada Kuki su group singi designated game thamloi dabani haiba phirep jason khrei Naga gi chingkhong singyada Kuki su group singi designated game natraga illegal game sing thamloi dabani haiba joint tribe council ge asetpa amadi compromise toba yaroi daba phirep amuk hena jason khrei joint tribe council ge information and publicity na thadrok pocherol asna hai Kangpokpi district ki manung chana leiba ireng puilong Naga village ta khundariba indigenous Naga singda Kuki kholai paibu singna threat torokpa amadi khatnaba horokpa si joint tribe council na yamna haksin lawi haukiba tang tarani thoiki ayuk pung 13 rom tabada Kuki National Front su group ki lusing bani haina masana masabu masak takzaba tiger kipgen thangboy allies haugen thang kipgen na khunja singda nongmai da kaptuna ireng Naga village pumba mai thadokani haina threat warning issue tauke numina dumaki nungthil pung anirom tabada Kuki underground kadar kontra rom ta sengna khatnaba hauduna chamjaraba khunja sing terrorist tawrage haiba intention galoinana ireng Naga village rom da satpa ubagi report laike masigi matung January 13 da Kangpokpi district ki gamnom sapramena police station da first information report FIR ama tiger kipgen amadi KNF su group ki khulai paiba cadre singi mayokta loss tauke masigi mathakta working committee of the Liangmai Naga Council Manipur na Union Home Minister GOI Manipur ki governor Ministry of Home Affairs ki secretary internal secretary NIA New Delhi ki Director General Manipur ki Chief Secretary Manipur ki DGP Manipur ki Security Advisor Assam Rifles South ki IG Assam Rifles East ki IG Kangpokpi ki Deputy Commissioner amadi Kangpokpi ki SP da formal petition ama sukosina ki akitujung bapo khaliba thawng asugi mayokta FIR ama loss tawrabasu ngasi phawba chapchaba action amata lokhatre asumna mari lenaba singna karigumba action amata laudara leiba asina maphamata leiba indigenous Naga population akiba amadi insecure oiba hengalakle maramasina government of India amadi Manipur lengak na maralejada ba civilians singki safety amadi security ki dama khudakta mari lenaba mioi amadi armed group singki mathakta akaknaba matamgi manungda action lokhotpiu haina joint tribal council na akanamo ongda appeal tawri Naga singna khundaba chingkhong singyada Kuki khulai paiba singki designated su camp natraga illegal camp amata thamdaba Naga ancestral land da animal road natraga unauthorized road amata yadaba amadi Naga area da illegal poppy thaba yadaba haiba joint tribal council ge asetpa amadi compromise tawbu yaroidaba phirep asi hanjin haidi joint tribe council na shanti rule of law amadi indigenous land amadi miyam gi punsinga sen ba haiba asida set na phirep lepli aduba mari lenaba authority na leptana tuminna asum kari amata khangjinadana laisinba amadi matam chana action lawdaba sina makhata na thohaning da thodok tholaklabadi council asina daita lawro hanasu joint tribe council ki cherol asida makhatari Kuki gi makok thongba lusingba ani sire ahanbada kotu gi jangkholen kipgen koba commander ama duty tawpham da sire ga leram le hadi mafam na Kangpokpi district ni hadi nakalamorom da Sisipur gi tuibong da hujin kaubi Kuki gi mairapai bi leader ama laikan nabangamdana sire hadi Rajya Sabha ki official website ta Manipuri law yaure hadi Anauba sahi 2026 hogolakpaga iroinana leba asagi parliament ki upper house oiba Rajya Sabha ki digital sangsad platform da navigation amasung content ki khudongchaba sing phangalakpa law singi manungda Manipuri law su yaure hojuk phawba ko ina Rajya Sabha ki website asida English law yauna union lengak na sakhangduna nipan suba schedule da chaliba leba asagi tongan ba law kungani thoi yauri bani law sing adude Assamese Bengali Boro Dogri Gujarati Hindi Kannada Kashmiri Konkani, Maithili, Malayalam, Manipuri, Marathi, Nepali, Orissa, Punjabi, Sanskrit, Santali, Sindhi, Tamil, Telugu, amasung Urdu ni hairi. Panba yabadi haukiba kumja 2018 ki July dagi hauraduna Rajya Sabha ki proceeding da nipan suba schedule da chalaba lol kungani thoi amasung English lol da Sabha ki members na wangang bagi ayaba lairakiba galonana Sabha ki proceeding da su khudong chaba pirakibani hairi.
Parliament Manipur ki wafam khana khrei Churchanpur da airport semgatpagi wafam laite haina aviation minister na phongdora khrei Manipur Pradesh Congress Committee MPCC ki in charge ki thausu puriba MP Saptagiri Shankar Ulakana Churchanpur da Greenfield Airport Policy 2008 ki makhada airport amanauna semna ba thaurang tawbra haina Lok Sabha da hangbada pakhum pidaduna hauju phawbagi oina Churchanpur da makhal amatagi airport semna na bagi thaurang lokhatpa laite haina Civil Aviation Minister of State Muralidhar Mohol na pakum pirakre thasi kungani pandagi pangthok pa horkiba parliament ki budget session ki numit nini suba mifamda MP Saptagiri Shankar Ulakana Lok Sabha da answer question oina awangnopo ki border state ama oiriba Manipur da thengnariba connectivity medical emergency disaster response economic activity amadi national integration da thengnariba khudongcha da siko khanaba uran scheme ki makha da kari karam balenga ki maikai digi akhanaba thaurang paikhatpa leibra uran scheme Makada Hoju Pawbagi oina airport heliport lepa laitana service tawriba amadi lepkraba service singi masing parliament thamnanaba amadi Churchanpur da Greenfield airport ama semnaba lenga ki mafam da thaurang tawba leibra karigumba leiragadi airport chananaba mafam identify amadi technical survey tawkiba leibra haina house da hangke MP Saptagiri na hanglakiba wahang adugi pakum piraduna Ministry of Civil Aviation ki Minister of State Muralidhar Mohol na hai Manipur ki border district ta leiriba tongan miyamna connectivity ki lamda thengnariba khudong sadabasing adubu kohanna bagidamak pandamda India langakna regional connectivity scheme UDDSka Am Nagarik scheme ki makhada helicopter amadi fixed ring route develop tawduna connectivity improve tawna bahonare thaurang asiki manung channa jiriba more prabung tamenglong amadi thalonda uran scheme ki makhada Manipur da paikhatpa ani suba tangka ki oina RCS helicopter operation hauna bagi identify tawba leide Manipur da hujuk phawbi oina leidiba RCS route kun thraga mari asiga manungda helicopter route yauna RCS route kun lepalaitana mathau tawdi haina phongdokhe Minister of State Muralidhar Mohol Makhata Hai Churchanpur da Greenfield Airport Policy 2008 ki makhada Greenfield Airport ama sanaba lenga ki maikai dagi thaba amata paikhatpa leite maramaduna airport sanana bagi damak mafam thidoktuna technical survey tawbasu leite hana phongdokhe adubu uran 5.5 ki makhada Churchanpur amati Mizoram gi Molpui helicopter ki khuthang da samnana ba helipad ama sanana bagi identify tawbadi leire hana mahana makhata khe Manipur ki budget parliament ta March 10 da puthokhlagani PR amadi popular government leiba natraga leitaba parliament ki khutta leiga dauri Manipur budget 2026-27 laklaba March 10 da Lok Sabha da puthokhlagani haujak Manipur da thamliba president rule asi makhata na thamba natraga lusingba ama khanduna popular government semba haibadu parliament ki khutta leikhrai haukiba tha asigi kungani panda ki hauduna chatharakhiba parliament ki budget session asida garang Lok Sabha ki secretary general Upal Kumar na khuyek piduna Lok Sabha na thokpa bulletin amada lakiba March 10 da general discussion on budget Manipur 2026-27 and discussion amadi voting on demand for grant Manipur 2026-27 yauri mamang sahi 2025 ki February 19 dagi hauduna Manipur State Assembly bu animated suspension thamduna President rule gi lenga adu laklaba February 12 da sahi ama mapung phargani President rule sahi ama phajilakadoriba asida makhata na President rule sangthabada constitution gi oiba khudongsa daba amadi Manipur ga yum thangnana leiriba state singda pangthokadoriba election da Manipur da thokliba political crisis asina maram oiduna pamdaba election gi phal mayok nadana ba India lenga ki maikai digi anobu lusingba ama khanduna Manipur da popular government ama thamnana ba honaduna lakhibane adubu Manipur da president rule makhata na sangthaba natraga elected members singna semba popular government ama lakadra habadu parliament ki khutta punamak laikhrei hojuk phawbi oina BJP ki maikai digi president rule lokthokuna Manipur gi popular government ama semlagani haina official oba wapam amata laibak miyamda laukthokpa leitre 2025 ki February 13 dagi hauduna Manipur da thamliba president rule asi sahi ama phajilakadaba numit kharani tangai silaklei lemhoriba numit kharani asida BJP ki maikai dagi Manipur da anobalenga ama sembangambagi oithokpa leitrabadi makhata na president rule sangdoknaba haujik pangthokliba parliament ki budget session asigi ahanba tangka ki aroiba numit February 19 phawbagi manungda Lok Sabha amadi Rajya Sabha da puthoktuna house animakta
statutory resolution ama lauba mathau tagadori haidi panba yabadi Manipur da thamliba president rule asi lokthokuna popular government ama semnabagi matangda BJP ki North East coordinator Sambit Patrana BJP ki leriba mitai amadi Kuki MLA sing tongan na unaduna kiara hana wari sanakiba laikrai haukiba sahi 2025 ki December taramari da BJP ki National General Secretary Organization BL Santos amadi Sambit Patrana BJP ki leriba mitai amadi Kuki MLA sing punna unaduna wari sanakiba su laikrabane social media platform da thadrokpa pausing achumba ngangtani lobigano haina speaker na phongdokhrei achumba asengba wana taba chinda adumak ngangna ba wasingbu social media platform da thagatuna miyambu chamamna ba pohaliba si tokpiyo amadi social media platform sing da thagalakpa punamak achumba paw ngangtani khanbigano haina legislative assembly Manipur ge speaker thoksom saitaberta na phongdokhrei wafam ase ngarang singjamai bagabati lekai da laiba United Youth Organization ge Yankai manga suba foundation day ki thoram da mahana phongdokhibane miyoi kayadagi lupa crore anirom nam thak tawraga khongatkre haiduna wakatpadagi police na case lokhalabasu investigation chathadre haiduna commission da wakalakle hairi Manipur Human Rights Commission na police ki OC amasung case ki ayona February 2026 da case ki status report pikharhanaba Imphal West ki district police ki SP da notice pikre hairi Manipur dasu ponji scheme haina khangnaba miyoi kiyabu namthak tawduna thajahalaga sel puthohanduna investor oihanba aduga makhoina puthokliba sel sing adudagi hengatna agaknaba matamgi manungda phanghangani haibagi namthak tawduna yamlaba sel yam sing khongatlaga koirot lot kiba miyoi sing yaurokpadagi wathok lamthok mayokna khraba matungda ponji scheme makni haiba yaraba thawong amada miyoi kharana SBG Global haina maming asigi makhada tongan miyoi nifu taretagi lupa crore amaga lakh humudra ni thoi lising maudra ma thoi chamri khongat khibata natana atopa miyoi kharadagi su yamlaba senphang sum khongat khre haiduna Imphal Police Station da iba complaint report ama file tawbadagi PS asina case ama register tawduna lokalaba su case asigi damak lokhatpham thokpa thabak sing lokhat pidre haiduna Manipur Human Rights Commission da wakalaklei Pausina hai Imphal Police Station da watho asigi matang da complaint report file tawrakliba complainant adugi maming khaidem sahiba sahi kuntraga nipan apokpa KS Hira Chandra Kawi mahak sugunu khaidem lekai dagini adubu haujingna Imphal gi yumnam lekai da leribani hairi complainant asina August 13 2025 ta punna lamai manga panba aibas report ama Imphal Police Station ge officer in charge da file tawki hairi mahana file tawrapa complainant report ki matungina police station asina August 13 2025 ta PS asigi general diary GD da entry number 07/IPS/2025 ki matungina entry tawki aduga complainant report asigi matungina PS asigi assistant sub inspector amana punna lamai ahum panba preliminary inquiry report amaso Imphal West District Subdivisional Police Officer SDPO da langkhat ke hari adumoina mahana file tawba complaint report ki matungina police na case lokhat pirabasu channel ba miyosing asigi mathakta logi matungina lokhat thomthokpa thabak sing lokhat pidre maramasina Manipur Human Rights Commission na marilenaba police station ki makok thongba officer sing amasung case asigi ayo da case asigi chathapam thokpa investigation chathahanaba direction PBO haidana wakalakhibani haide Official oidaba khunsing eviction tawna bataksan khrei Manipur ge official gazette notification da yaudaba official oidaba khunsing lengakna atenba matamgi manungda paktaknana eviction tawbiyu haina Manipur ge governor Ajoy Kumar Bala da Indigenous Peoples Forum Manipur IPFM na taksan khrei Manipur ge governor da forum asina pisan kiba memorandum amana hai sahi asina loidringai da official gazette notification da yaudaba khunsing paktaknana eviction tawbiyu state asiki tongan busingi district sing da anoba lengakna masakhang daba khun kaya sengum sobugum lingkhalakliba asina nungai taba amadi khudong sadaba thodok kaya thokhale haiba wafam thamladuna masing khangdana khun kya laisilakpa achana state asida political conflict thohalakpagi mathakta socio economic gi matangda singnaba kya thohalaknabagi maram oire yelomi singdasu chauna singnaba amadi khudong sadaba kya mayaknare haba wafam thamke demographic imbalance thokhaduna yelomi singi punsi mahingda chauna singna hale haba wafam thamladuna oirakliba phibamasi yengduna laibagi mahota lokhatpham thokpa khongthang sing lokhat piyo Manipur bu Tripura gi phibam
ताखिगदबदगी कन्बियो illegal immigrant singdगी लमदम असिगी येलौमी सिंगबु कन्बियो हाइबा वाफम सेरोल अदुदा फोंगतोक्लै illegal immigrant sing detect delete amadi deport tawbiyo हाइबा वाफम तक्सिलदुना मसखंगदब खुनसिंग eviction tawbiयो हाइबा वाफम फोरमना गवर्नर दा पिसिनखिबा मेमोरेंडम अदुदा फोंगतोक्लै KFC लाइननब क्यू लेपनख्रे लाइबासिगा अवांगनोपो स्टेटसिंगदा KFC Kentucky Fried Chicken हौदोरक्किबा चही 15 मपुंग फारकपा गनांगी नुमित्ता नोमगी ओइना मसिबु लैरिबा मियोइसिंगदा अमा लैबदा अमा लेमना हापगी खुदोंचाबा पीगनी हाइना मंगजौनना लाउथोकिबा मतुंगिना ngarang Manipurdasu KFC gi dukan hangba mafamsingda anganbadagi hauna khudongchaba si phangduna KFC laihaunaba nupi angang yauna miyamna queue lepnakhre hari mioi kharadi ama laibada mamal laudana ama hapagi khudongchaba phanghaunaba laiba laklabasu masigidamak lainanaba mioi singna queue sangna leblambadagi ngaiba ngamdaduna hanakhibasu yauke ngarang oina pikiba khudongchaba na piece mari amasung nipan hanba KFC ki bucket yauna atai item kyasu yonke aduba KFC haplaba bucket ama laibada chap manaba atopa bucket ama lemna hapana queue lepna khibane ngarang oina KFC lainabagidama queue lepkhiba mafamsingi manungda thangmaiban moirangkhom amasung malom yauna atai mafamsingsu yauke KFC se Colonel Harlan Sanders koba USA gi India da pokpa mioi amana chicken bu fried tawduna miyamda phangalakpa chahi hompu surakpaga loinana malem sinda thungna maming lainarakhibane adungai kumja 1930 da hanbo ina restaurant North Corbinda KFC hangdoktuna malemgi miyamda phanghanba horakhi aduga laiba asigi oina North Eastern region dana KFC hangdorakpagi sahi 15 apung phaba numitne masigidamak ama laibada ama lemna hapagi khudongchaba customer singda pikhibane hairi bel kakhre police custody da thajankhre hairi kani kilogram 36.054 ka konana Churchanpur gi Betex School of Nursing Home Lambigi Junction Khokon Village tagi letmen thang hauke pu bel da thadokhibana Chief Judicial Magistrate Churchanpur na takiba bail order High Court of Manipur ki Chief Justice semba akhanaba bench na kakthakre hari mahak upharga police custody da thamlaba matungda NPS Court Churchanpur da February anida puthoklaga makhatana thabak sing lokhanaba khangankhre state na lementan hawkip ki mathakta tharakpa criminal review petition ama tharakpaga loinana case adu lawbaga loinana Court of Manipur ki Chief Justice na semba special bench ama da hearing sathanke Advocate General na criminal review petition adu January 29 da takhiba CJM Churchanpur ki order adu ki certified copy yauduna pirakhi amasung hiramasida athuba khara laibana hablak khidraba certified copy adu parilena singdagi phanglaba matungda pirakhe haijabada court na ayaba pikhe hari Advocate General amasung state ki PP na court thamkiba wafam di FIR number 04 clause 1 2026 Churchanpur PS under section 18 clause B 60 clause 3 NDPS ekamari lenaba case da CJM Churchanpur na January 18 da order ama taraduna accused adu bail da thadokibaduna petitioner bu nuai handra hari case asiki accused person natraga respondent asi FIR asigi makada haukiba January 19 gi numthin pung anirom taba matamda Churchanpur district ki Khokon village ki Bethesda School of Nursing Home lambi junction dagi kani kilogram 36.054 bolero jeeps amaga korana phagat kiban hari accused ni hariba mioi adu CJM Churchanpur gi court sahi asigi January 19 gi numthil pung amarom taba matamda numit nipani police custody pibina bu puthorake adu moinamuk Supreme Court na Mihir Rajesh Saha versus State of Maharashtra and another case ta criminal appeal number 2195 of 2025 ki decision da yumpham oiraga accused ni hariba mioi adu bail da thadokhi hari order adugi para anida record tawbagi matungna case adugi iona mioi adu phabagi ground adu silhai oina phongdorokpaga loinana madu aiba oina accused da piramkhide accused adu bail da thadokhi adu bond adu piba ngamdabana accused adu numit 15 ni judicial custody remand pikhibani hari Assam daki illegal immigrants sing amamamta oina tanthoki gani haina Amit Shah na phongdokre Union Home Minister Amit Shah gi Assam khongsat ki manung channa ngarang Dribugar gi Khanikar playground da pangthokpa miyam gi mifam amada mahana wangang bada Assam daki illegal immigrant khudimak amamamta oina masak khangdoktuna tanthoki gani haina phongdokre Amit Shah na hai Assam da law na yada maong da sangsalakpa illegal immigrants sing asi ningthina yengsil hauda bana state asigi demography da sauna ahongba lakhalai demography
ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯅ ꯑꯁꯥꯝꯒꯤ ꯀꯜꯆꯔ, ꯂꯝ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯣꯏꯔꯛꯂꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯕꯤꯖꯦꯄꯤ ꯈꯛꯇꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯀꯥꯖꯤꯔꯪꯒꯥꯒꯤ ꯎꯃꯪꯒꯤ ꯂꯝ ꯑꯃꯗꯤ ꯁ꯭ꯔꯤꯃꯇꯥ ꯁꯪꯒꯔꯗꯦꯕꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯐꯥꯎꯕ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯅ ꯑꯁꯥꯝꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯪꯁꯤꯜꯍꯜꯂꯛꯇꯨꯅ ꯚꯣꯠ ꯕꯦꯡꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯈꯤꯕꯒꯤꯗꯃꯛ ꯑꯁꯣꯏꯕ ꯑꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯣꯏꯕ ꯑꯁꯤ ꯕꯤꯖꯦꯄꯤꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯌꯦꯜꯍꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯖꯝꯃꯨꯒꯤ ꯀꯤꯁꯇꯋꯥꯔꯗ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯦꯟꯒꯠꯂꯛꯂꯤ, ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯀꯤꯁꯇꯋꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤ ꯊꯕꯛ ꯀꯟꯈꯠꯂꯛꯂꯤ, ꯃꯔꯨꯑꯣꯏꯅ ꯁꯀ꯭ꯔꯥ ꯎꯃꯪꯒꯤ ꯄꯔꯤꯡꯗ ꯖꯥꯏꯏꯁ ꯃꯣꯍꯝꯃꯗꯀ ꯃꯔꯤ ꯂꯩꯅꯕ ꯇꯦꯔꯣꯔꯤꯁꯠ 3 ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯌꯥꯎꯔꯤ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕꯁꯨ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯡꯄꯣꯔꯥ, ꯁꯤꯡꯒꯝ ꯑꯃꯁꯨꯡ ꯁꯀ꯭ꯔꯥꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3ꯀꯤ ꯔꯦꯗꯤꯌꯁꯇ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯑꯗꯨ ꯊꯝꯈꯤꯕꯅꯤ꯫ ꯑꯊꯤꯡꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯆꯠꯊꯔꯤꯕ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤꯗ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟꯒꯤ ꯃꯇꯦꯡꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯏꯖꯦꯔꯤꯌꯥ ꯑꯥꯔꯃꯤꯒꯤ ꯕꯦꯁꯇ ꯂꯥꯟꯗꯥꯈ꯭ꯔꯦ, ꯂꯥꯟꯃꯤ ꯃꯌꯥꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯕꯣꯔꯅꯣ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯑꯥꯔꯃꯤ ꯕꯦꯁ ꯑꯃ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕꯗ ꯗ꯭ꯔꯣꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯏꯁꯂꯥꯃꯤꯁꯠ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯁꯤꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯍꯟꯗꯛ ꯑꯦꯇꯦꯛꯁꯤꯡꯗ ꯗꯦꯁ ꯋꯦꯁ ꯑꯐ꯭ꯔꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯐꯥꯏꯇꯔꯁꯤꯡꯅ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯔꯤꯖꯟ ꯑꯁꯤꯗ ꯍꯤꯡꯁꯥ ꯁꯥꯊꯤꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯣꯛꯁꯃꯦꯟ ꯂꯦꯐꯇꯅꯦꯟꯠ ꯀꯔꯅꯦꯜ ꯁꯅꯤ ꯎꯕꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯣꯟꯅ ꯕꯣꯝ ꯊꯥꯗꯕꯗ ꯑꯦꯛꯁꯀꯥꯚꯦꯇꯔ ꯑꯃ ꯑꯃꯁꯨꯡ ꯂꯣꯕꯦꯠ ꯇ꯭ꯔꯦꯌꯔ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯒꯥꯔꯤ ꯃꯌꯥꯝ ꯊꯨꯒꯥꯏꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯍꯦꯟꯕ ꯊꯥꯖꯤꯟꯕ ꯐꯣꯔꯁꯁꯤꯡ ꯊꯨꯡꯂꯕ ꯃꯇꯨꯡ ꯑꯥꯔꯃꯤꯅ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ, ꯑꯦꯇꯦꯛ ꯍꯜꯍꯟꯈꯤ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯍꯥꯏꯅ ꯎꯕꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯈꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯟꯃꯤ 9 ꯑꯃꯁꯨꯡ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ 2 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯩ 13 ꯔꯣꯝ ꯁꯣꯛꯈꯤ ꯍꯥꯏꯔꯤ꯫